Mamangi tangkakta ekendrana akogi ekendragi oiba nungai ba wari sing adagi isai si kamdauna irakpa haibesigi matangda haibigre ngasigi ani suba amadi aroiba tangkaksida muk ekendradagi khangjaningisina thainagi isai ibiramba ahansingsida ibiramba isai singsina kogi nungda phummaga chatpako yamna saite oiba haitare ko aduga hojiki matamdana kogi isai se khoina sum ta matamda dong dong hekta haining base haiba sigi matangdadi ekendragi oiba mot phongdokpiu aije radio yam tajare ije adana thainagi saknareba isai me ibajing ojajingna ibiramba moigi nungda phumba phajaba isaigi style machatche masi aigi wakhalonda adum laichuraga lei kibadongna awaba bo oro no ai nusinungongi gibu oro kaina bo oro isai iba mayek ibam kanda phummaga chapagi style je masi aigi oina di yam pamjaba yam phajaba isai mayek khui ne haina ai loje ai masi dang ngaujei je aduga khoi romantic oiba hojiki chatnabi matamji ki chatnabi isai khui jina masi jo magi awon bani je masi khoina thinguba ka toba yar matamgi chatnabi ichelnina masi jo dum masi ki phajaba sule adubo matamgi yawonina naha singna sigumba dongdong haiba isai mayek je masi pamnariba se masi ju pamna aduga sigi marakta niyom chumna khoigi masai ahanjingna inaramba style do adugi mawongda khoigi phummaga we romantic oro natraga isai awaba nungai boiro masida khoigi nature ga khoi yam sahita oina khoi philosophical obi isai mayek na jo hujiki haura iba naha singi thamoibo khudum chanba ngam langoi chanba ngam gani je tawdabo asigumba isai section iba isai mayek je masi sur pam bai bo jamna phajara sur pam biraba aduga sakkatoriba isai sakpatuna surga mayeka chanana khojendo phajana sakpiragadi masina su makhugi thamoi laina khudum chanba ngam gani je ada hoji se karamba isai na khwaidagi na babok singna pamena ekendrana lawbi je babok si makhal khara khaidokpa ahalon haibam ga naharon haibam ga ad hoji naha ngaktani isai tagan haib leite ahalon ju isai tabanina mature oiba to ahan singde niti niyom chumba khara phummaga chatpa adaga romantic oraga jo saita oina iba isai mekse masina makhoina jo hoji pamna tana bara haina aina aigi moto khanje ekendrana khogi seichakpa singjina sum saklakpasida khwaidagi pamjaba ama ani di soidana yawram gani khalle adu lairagadi haibiyo loina pami cha aigi sei khwaidagi hena pamjaba mayam sidagi simade yam pamjai thawai tai haiba amadi soidana lairangani iba matamda su simadi yam phajai aigi thamoi sokna igi bani khangde laidana yaw khan nungaina bu igi bani khangde soidana lairangani adu haibiyo ayamana dije thawai tana ijaba adegi kalakar jingina sapirapa matamda tajarubu kanda pamjaba ayam ngaktani adubo mayamna ju pamna aingoda encouragement pibi isai migi macha nungsibi huidromna boina sakpa migi macha nungsibi o nungsibi migi macha nungsibi o nungsibi thamoy masakhang-biro ina tapna thangliba khong thangna nungsi mai kai panglasi panthung tamna chatlasi migi macha nungsibi o nungsibi sanu lakning ba yek na ting khang kaya shu aremba ni pumna ma nung shivagi mafamda lepli va khong phang sai leng la roi dra upani naning tam na yet piro oina nahakna
एकेनसे अखोगी इसाईबुदी याम इबिरे अदु इसासिदी इसाईगुम सकनिंगबगी अपामबदी फाउबिदाब्रा इसासे इसाई हईब्रा कमाय तबे इसाईदी याम सई इसे इसाईदी याम सगा इसाईगी स्केल अदगी इसाईगी सुर सी मतांगददी कुपथनादी खंगजद्रगजो तामुदबनिना खंगजद्रगजो इसाईदी याम सई पामसेदम पामजबा याम सई इसाई इजु इजे बनिना इसाईजे अखोगी मिमांग थोगा सकपदुमक्ति तानुंगजे चानादबा अदगी इकाइबगुंबा हे फाउबनिना द इथन याम ngangaga dum sakpa mi tagane na sakpa nataba hoi yum da sung ngangjabase asidi yam sai lamang tumang da walking chapada isa yam sai je hoi mi leitra kan dangangi hamde dunga sidi mayam taminabgi khudong jaba lawbo oina ekendri apham sem tang mayam khudol tambira mudana sakjagi je isa yesi layu kraba pam nomaitem paharina sakpiramane ado aina yam pamjaba duga isai me asina layu kraba oja kolom tejesona saireng biramba isai ni isai do sakjagi je kanagi kaina pirangda kanagi harau minukni laibaki wari kayada karigi hikna kabluri kanagi kaina pirangda ekendra som ibirak pa matam se akhoi punsida kaungamdaba thogdo awaba nungaiba lanai gi oiraga suko akhoi isai iringai da bu orasu sairengbu iringai da bu orasu sauning bani khande kai kai khudong jada ba thengna gi ba lairaga de khitang share tawiram punsi gi awa nungai leije aduga ise aigi khwaidagi waba mikup tudi aiga matam kuina sangna aina pamjaba isai gi simpham je chaminarakpa aibu takpi tamberamba oja sing na khangaudan lekhidaba mikup to maduda aingonda phaugiba ang phangna nungai tabado punsi oina kaungomda leharogadaba nungai taba mane aduga aina yam nungai giba mikup hairagadi aigi punsida isai me iba moina radio da ihan hana aigi isai sandokpa tagiba mikup to aduna aigi khwaidagi nungai ba mikup amo ojaki aduga mu hangjaningi sina khoi sairengba aiba haibasne adugi matik yamre ko hojikse mayam sigi marak sida ekendre isasu sairengba amaneba mayam sigi marak sida isase akogi sairengba amoina laiba sida kari pawe habde aigi isai sina mayamga managadra natraga manaroidra haibagi isada kari akibugum phawbra kamai tan ase yam chumme che du yam phajaba hangne akoina isai ama iram taida aina isol khormaga isai ji iba kanda ahambada style masi striking word masi mayamna supan panadaba thim jidi nungsi nangon kaina ba romantic haibijidi masidi common ni masi da ngakten ina du ayambana kayum kanda laibak ni ba de laisoli sei ju i je ko aduga common noina khoi gi modern song film gi song hairagadi romantic awabam sunungai ba masida ni same thim jida khoina wahi technique logic se masida hoigi isai khudi khoi thamoi haiba pirang haiba wahi ji yawe adobo hairiba wahi je masi mafam sadana sinaragadi yam chip oi yam hongba wahi oiba aduga mafam sana sinaragadi khwaidagi tangba wahi ama mamal leba wahi do oi je aduna khoina isai ama iramdai matamda wahi gi leichan ji yam maru ori je mafam sana sinaba aduga yaringe mina panadaba uncommon oiba word je adar topa isai gi thimdugo chanaba masolomda ai ayam matamda ina khut thaje ai wakhalon je ekendra gi motta ko akoi gi isai se hoi nungsi ba isai kaya ma khoina damak tari da nanga se ko matam sangna lehogadaba isai haragadi karamba isai mekta base tawragadi akoi gi isai se kuina sangna chatle na khanbi ge sa isai haragadi aina panjegi duja masi romantic oiba awaba nungaiba kainaba masine masidane mayam loi khut thanari je mani ada masida isai jida aina yamna khangubagi wafam na tabida haibagi wafam na tabida isai je hoigi mayam na pam na tanaba isai haibamga aduga phajaba isai haibamga makhalni le mayam na pamba isai jimadi saiba kalakaduna phajana sakpiraba sur palibo jaduna phajana panbiraba duitadi mayek to phajadraga jo surga chanana sakragadi atum mayana panu isai do aduga phajaba isai ama hairagadi masidi number 1 isai me yam phajabam darka oi aduga isai me to ka chanana sur pambam mayam maru oi ja aduga sai kadori ba khonjel do
aduga haiba ahum teamwork je masi mai palaba kandada isai je mutpa naidaba siba naidaba isai ma soidin oigani je aduga akhoi haujikan gi isai me se sigi matang da ekendra gi oina mot se ai ba moina kari haibining masi chatnabini je masi matam gi yawon ne masi da kana na su thingba ngamo adubo hairiba chatnabi ase masi de matam gi ichenina adum inagani anoba isai me iba tholopa jingina adegi masi demand haitare matam gi yawn di matuna lakpa demand tungi miro na muk kamani ira kadoino je khangpotri hoi je adubo masi haiduna jo mayam gi chatnabi je masi na dongdong haiba isai me shi adum pamna tane aduga saithaba khoi lyrical oiba khoi sahitya oiba isai me yek je masi na jo hojiki naha jingna yamna pamna ba isai amu oina adum semba ya iba ya sida hugi dongdong haiba isai mayek se iba chatnabi je masi jo adum igani adum idaba ya roi je aduga haiba marak sida kuina sangna chatpa amasu chataba haibaduna mage matam yawngi matungina adum lakchakani je aduga matamgi isenda lupanga moidaba isai ama hairagadi phajaba isai mayek ama darka phajaba isai mayek phajaba isai sur aduga suduga chanana phajaba khonjel amana isai sakpa amna phajana sakpibado maduna khwaidi maru oris aduga ekense hoji hoji se isadi kari tawbiri aibesina mo oikhraga isagi oiba thaba ingang singi haitare ko I say Director of Craftsman and Training da ko medical staff oina compounder oina ITI ta yan Imphal da ko thawak tawjari yam nungai jai isa se ibada natana atopa isagi oiba tonganba sinpham ama su paibirami isa se ado ekendra amu khangjen ningi sinai ngasagi saireng iba isai iba sinatabada All India Radio Imphal gi lila macha so dum ibiri ko isa se hoi jai lila macha iba sigi matang da som khangjen ningi ba lila je hamba aina ijabji che barogi matamda pamu layu kraba na kogi tamoning thojum local rejitna radio gi program official in lepirame barogi lilam ka hamba ibajida mahangna asi drama jidi sandokpa yaroina haibira padagi barogi lila de adum ijagidre adoga ina hoi family welfare gi hoi 20 minutes adigi pungai gi lila macha se masidi aham bhek pubaka man hara harauna sandokpi gi drama ibagi aingonda thauna di tamo khoi gi ni thojum local rejitna masi mana bibi khibane si matungda drama maya matang adum isagra yam badina te ji drama sagi yapayumbal gi tharonga mari leina bali lama sa ibire ba ko yapayumbal gi laj aduga ekendra na ibiki bali la macha sing sida ko gi sengau lakpa kasbani award lisingani tara da phangi ko hoija aduga ji sengau lakpa hariba family welfare gi lila se si ina bo honabda kayang wa gi ba kamai ta wasi gi wari si matang mayam de share to biram isemasi aina 2001 da short story khak ijabani haiba short story si aina dramatize to jaraga 2010 da All India Radio Imphal da broadcast to gibani matamdu da tamo thangjang ibocha maju laikidre lai oikre yambasina family fargi painge kanda mahakna drama si sandok pikhibani drama si ibada semdok chenjin yamna khara tawki tamo ibocha na nangi drama je competition da yauba yaga do male masi competition ji yaujin haibirak padagi khara semdok semjin tawron hairak padagi aina masi am section na hanjan na yamwa na khara wana semdok semjin tawjaki je lai uphabadagi lisingani tarada akasbani award phangbirak pani je sengau lakpa je khoige laita laira loijing loya da khoigi nomagi hate suraga athapa khonggang de Imphal da haigalaga api pa karbar tawjaga yum pujari ba imai benjing je masina ikhang khango da na curfew ko thamakpa da matam kaktana ban gi lera bakanda family puna hona bada anga phuna awaba mayokna bado amde moidi nomagi suraga phangjarba sendong khara du yum pujabani do aduna ban tawgarga di chaningai thaningai lerakta ba kanana su mateng pangbirakta ba pandama phangnana ba ban nung toba khopa masina laira pa suraga noma hingjari ba jingda piba chaithengdo bada base tawroga ijaba drama samna har do ki ban gumba lakpasina oi ina kara khunba mi da di sokta ba akoi laita laira nomagi chara tanjari ba music sida khamthengna awaba pibadu utpane ba man aduga lila samaroina ina loktak ki phajabaje loktak ki ngami amada base tawjabani loktak imai bi majegi phajabaje ina saitha jaban drama asta masida ngayom bi amada menwana pukhacharaga thim je ijabani je sengau lakpa hairiba lila macha sida
에켄드라네 이비바 마탐다 콰이디 에켄드라다 스트라이킹 오이기 바이디 야암나 타모이 소키바 마탕제 까람바 마탕노 마야마 아무땅 따미나 실리라세 이 마템땅 타자라케 파니제 그 ngayon 비타바지나 노양 깐나 주바 잉아 잉겐게 아티야지다 캉캉호도나 타 톨럭바 아다 마기 마푸로이베제 톰사지 ям 깐나 밤세나도 나라 레이버네 지엔주 레이타바 아도 히닥수 루토키바 히닥티 짜다바 야다바 아도 간도다 거기 아힝 아탱바지다 노 깐나 주로 마뚱다 노지 항토가 아티야지 캉캉호도 생토가 잉아기 따라마리니 반바 타제 톨럭바 봄탁지다 마학나 마빠한지 톨럭바 간지다 타제 토엄마이다 마뽕니 앙파는 농시버도 타바진 하이버 다이록 마텍도 아두 따자닝이지 타발시디 헬록딱 이마 이비마 ngasi디 nangi sakdamse kayada pukning huna phajaraba taramarini panba ingagi thabalsina 헬록딱 이마 ngasi디 nangi ningthiba sumatpa sakdamse thoina hena mayeklari aki tujong manalangoi chalabi namongi thamoise pungamdarini ima he nawyok nawkol haibi puksen taplabi ima lairaba nasa singi nongmagi sakthak pibiribi nangumbilay tine malem side ima natampakta hingjariba tolabi namongi ipuroiba amadi isa singu matam pumbada awa anatahanbida ngakpi senbiyu ko he thaujal haibi loktak ima aduga hojiki sengak lakpa hairiba sigi matungda karamba lila masano amu ibirisina iru janingbaga thongra tekpa haiba sijo khoi tamo thangdi bojana produce tobibane iru janingba thongra tekpa haiba pheblepa lila mate sidi yumje thengna panbagi mangjaba matam chana palagadi aphaba oi haiba sida maroina best tawba lila masane ada haiba lila sida hoige thembunga asalataga anige ahoba singi romantic sin matem khak yawe adu mate kadang ai tajani sai madai mat asalata si yoseleni ipan tolongong na hairamba wasing do achumba ngaktani kainune asuk wana ngairaga urakan sida mihun sina mugdang dang song isina kaido baino horin chakhragana amuk thajin sida chuhi shobdong na brong brong sorkadoini era connect kugurkeda asata tatembu potharamiro natraga kana ngairamino pothabasu ngaibasu ani pulle thengabro thenganingabo natteda wamta sum hainingba taningbasu kuiraba ado lairik tamba loidoba chahi kaya watlige handaki BSc pass tawrati MA tamthakini chahi ahumukti watliye metric ta ahumlak 12 ta na anirak BA da na amuk nang si lairik ti thawai sathing yawjal akoi di metric phau tamaga lawba tum ure makha tam thab su ngamdrab ado lairik ta thawai yawringai yum panbagi matam hendok sakhini as matang yam khangi ko tathembungche bema nupina chahi kunthra sudringai nupana chahi kunthra taruk hendringai da yum pan bana phaina hainai mi giro lai giro poktak tubo mi gini ekendrana yai phayumbal gi thorong mari leina balila masade dum ibiri ko ya dum ijari cha ai hujik se dum khuthabiri aduga sinata ba akoi gi parolila asang ba haitare ko sigumba adai di film gi oibasidi film ga di khuthabi da bra kamai ta barogi lilajidi ai haba tharamaga sandokidabado adagidi adum ijagidra igidi khala sum idaba aduga family fargi sum aingonda hainagiba atenba 20 minutes ki drama ida dum khut thaba hainagiba aduga musmaina aten lila joini ijabni cha aduga hoiya film gi jidi ijadri
aduga kayum kan film director jingna film ibiru ga na hairak palle auda ina khut thaba do interest leru da bagi I da bani isai oina sum igi ba isai oina sum igi ba sai oina gi ba sida sum chatki bani je aduga matam isai sina ta khoi tongan lana album gumba phongi baga di lai rabra eken lai yam lai album isai tara mu phongre aduga khoi matam isai gumba sum sakpa sidagi tongan si isai si yam phajai film da hawke ka haira paga su hawki ba lai rabo hapte redogi oina mayamna pamna bi isai ama sum redogi oina property legrabni na aina film da hapning ngum bi apam leita bi je adana mukhoina haira ga so ayaba se pidre be sa hoi je hoi makhata na wari adamang sanagi se do marak sida ekendra na pamjaba isai matang khanbi yu mayam tamina se isai je je hoige legidraba yamong RKG10 ge film man music direction bibi khiba isor ma song au bune ha film doge huidom na boy amasung Lakshmi Kundom ani na sakpi khiba nangna inak ta leiraga aigi thamoina penjaba si seidang tajani hoi myam tamina se ta na muk ekendra da hangjaningi se khoi gi huji lairi ba khoi gi Manipur samaj sida hai tar ko moi migi na migi oikhre akoi gi ayi basingi thak se kadai phawda leige haibadi thak se wangna leina khanbi bra aduga thak se amne me na khanbi bra kamaina ubi ge isana ayi ba moina ise lamdam sida hogi ayi ba moina hogi saireng bu iba wari macha bu iba masi hogi lailai su yamna thawa yawba haurei ba satra sing ade intellectual oja sing nadi ayi ba sing bu yam thak wangna lobi ba male aduga ayi ba mabu masak khangbi ba dege masak khangbi da bana di masing yam ba male hoi Manipur samaj sida aduna ayi ba gi thak se adum masidi yamna phidam na phamoi ba thak wang ena khanjaba simpham na igi oina di adu matang sida ekendra na khoi I ba hokol ko matam se yungi ahallaman ima baba hoina de kari haige makoina kari so haide makoina adum aina ibada moina thawa yauna adum support pibiba haidigi aigi chinau jina support pibiba sini makoi su I ba se adum pambra kamai doi makoi de ise jingdi makoi di I ba khopagi kanoti tawde aduga ai tachu yamba jidi ma jo khaga I bagi thawa yawe tenchubam jain to kumar ma di khara I ba se thawa yawe khara I ba ma jo khaga isai no mai khai ma jo aduga huji phawbada ekendra na sum irak pasida mayam na sakang bi boina huji phawda kari achievement sing di lai kare achievement je sia lisingani tarada Akashbani award redogi drama sengau lakpada phangba aduga lisingani traumdoi da best of amik best lyricist ki award si phangba asi ani ji khaktang natana atopati thodon lejadi aduga makhata ra poina ekendra de mu khangjani se khogi mai paklaba ayiba ma oige haraga di kari changi haibase se mai pakpa ayiba ma oine na baida makta masi pithorok pa haiba ma leijare mane aini ininge nekte iba ya deba hoise aduga honaba tandaba ma masi yam maru oije aina phane isona aingonda iningbagi pokpadi loina rajo isona khudum pibi rajo aina mado irudragadi honarudragadi punam aremani ana masi aina isona pirakpa gun adigi aina hona jaba thijanba ado loin aina hona ba kanba haiba ma masi yaudana di mai pakpa ai bam oibaje masi oithokpa wagani je loina nei je oi hiram sida mangjin thagraba oja singgi mafam dagi suggestion loba moidagi loksing gyan loba ma masi tangai phadan masi yam darka oije ado hoji ti ekendra se khoi film gi sai sing ibiri bra matam sai sing leptana dam ibiri bra akoi de sereng mareng do oina khut thabiri bra haibda so haibiu se hoji se sayeng je khaga ijai aduga isai je madi adum leptani ijai ado film gi isai je na khoi gi film gi director singna thim ma isai ibir u haiba kanda adumaya sum ijabani je ado hoji se oja Bisgupta Laisram gi film gi isai adum iraga record toroga leijari je hoi aduga ekendra na akoi gi haugalakliba angangsing nahasing haitare ko ibagi lam sida thawai yauna ijariba ibabu pamjaba mioi sing sida kari haibiningi mangjin tharaba aiba moina hawala iba inkhalariba naha aiba singda aina haijening bade takpi tambiba oja guru allamanbo masak khangna thaksi kasi leina hotnaba kanba loinana igedoriba hiramdo yamunna khangba madarka oije aduga maruina igedoi akoigi loni maite lon ji yamunna laiton sengna khangba manung hudda akoigi ariba lon
ꯑꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡ ꯈꯨꯅꯨꯡ ꯂꯣꯟ ꯋꯥꯉꯨ ꯂꯣꯟ ꯒꯥꯏꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯂꯣꯟꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯉꯥꯡꯅꯔꯝꯕ ꯂꯣꯟꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯅ ꯉꯥꯡꯕꯗ ꯍꯦꯛꯇ ꯈꯪꯕ ꯋꯥꯕ ꯑꯗ ꯃꯁꯤꯒꯨꯝꯕꯒꯤꯁꯨ ꯇꯨꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯐꯖꯅ ꯀꯨꯞꯅ ꯍꯪꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯍꯪꯕ ꯂꯦꯞꯆꯗꯦ ꯑꯏꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄ ꯒꯨꯟ ꯑꯃꯗꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯖꯦ ꯑꯗ ꯃꯁꯤ ꯄꯤꯊꯣꯔꯛꯏꯕ ꯒꯨꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯇꯟꯗꯕ ꯏꯕ ꯂꯦꯞꯇꯕ ꯑꯗꯨꯒ ꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯏꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯑꯗꯨꯒ ꯄꯥꯎꯇꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯧ ꯇꯝꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯊꯤꯝ ꯑꯃꯗ ꯈꯨꯏ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯑꯏꯕ ꯑꯃ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯑꯏꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯒꯨꯟ ꯑꯁꯤ ꯃꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯕ ꯂꯦꯞꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯍꯥꯏꯕꯅꯦꯕ ꯑꯦꯀꯦꯟꯗ꯭ꯔꯅ ꯍꯥꯏꯕꯤꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯏꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯦꯀꯦꯟꯗ꯭ꯔ ꯇꯦꯟꯁꯨꯕꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯦꯀꯦꯟꯗ꯭ꯔꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ